Hi everyone, welcome back to my channel. Nasigi video se si holding ai sida ne angang je ina se magi tumhan ba se asi tumhan ba se ai ngon da gi het lak thoki ba se ek tham ba ga ne adum pam khatlo na hai ba gi du mai na ta ka ni adu du na mu pam khat la kan da namma ine ngasigi video se aina sigi mamang da hap ki ba video do ai gi recovery fast tauna na ba adagi postpartum gi depression laitana ba adagi breastfeeding gi da sigi matang se sta aina sem gi ba video do adugi video se sta lakhiba comment amagi reply do ai comment kano sida haidi magi comment ki through the piba budi ai se sta video oina sema kanda mayam da su khitang sumaina thajana bi ama lairaga di adui matang du da namakpa semakpa video ne ada Vidya Lakshmi thokchom hai magi se kitang akoina thajana bi dugi wadu su yaure adu mathak sida kitang negative oiba comment chu amma su kitang su changi kitang su nungai jatra ba ingonda ai sida yamna negative comment tong na ba video sida kaisu amta angle amta da yaudi ba ko ada Vidya Lakshmi thokchom hai mana hairpa se henjan ba ama su yaure Pesa paiba sabagi diet ama yaure komla di sanggomga pakna di haina su sanggom bitha I matam phauba bizana de na ahansing na hai sumaina hai ado sanggom bitha ingai matam se sa anga mo bitha ingai da komla chaba hai chaba sigi matang sigi keno se haidi mit ama laina ba se angang feeding toring ai da hai chaba ya de na hai ba se kai gino hai ba da mangonda Haiga sangonga para di binda oli haibaduniba aduna angang se sta aina ithakadoriba sangom se aina chariba boche aina hek chasangi baga sangongi through da loina magla aga binda olaga angang se ta do banateba sima ai haijaningi haibadi aran ba thajana bineba matam a mamangai gi ko aduduna kaino se tawe akoina chara kanduda hakchang se loina chupsalaga adugi nutrition मैम दुगी अदुगी micronutrient मैम दो अदु अमु feeding की through दगी अदुमाइना लागा अंगांग से काना हनबगी वाने बको कोमलासना चाबसे अखोइना कइदबे चादोइनो ना हाइबा मतम से इस्ता vitamin C की source अचौबा अमने अदुदुना feeding तौरिङै की मतम हाइबदी आइजे था अहुम तौरनी मरी तौरनी हाइबा लाइति आइना यो इबा आइना हेक पोकदैना पिथैबा संगोम से अंगांग से चही अनि मखाइ अहुम बावबा अदु ममादगी थकपा लैदनको अदु बावत हाइरा कोमला नुंगला केम चारोइदब्रा अदुनि आइना हाइजनिङिदि अदुगा अदुगी कानाबा मयाम दो फंगदोइनेबा अखोइना होजि करिगी दरकार ओइनो रिकवरी सु थुगदोइनी अदगी विटामिन सी ने इम्यून के कैसु कानखत हनगदोइनी अदु यामना फबा पोतो अखोइना कदबे स्किप तौगदोइनो अंगांग द सोए हाइरगदी फैको अंगांग दसु सोपनते अरान थाजना बिने हाइजनिङे अदुना केनोगुम्बा अखोइगी अंगांग उनाबा खोटपा अदुइ मतुंग से अदु यादे हाइन तौ मैम से खितंगसु होजिकांदि याम चौखलबनिना खितंगसु थिगतपियो हाइतारे अखोइगी इंटरनेट की थ्रू दगी यूट्यूब तो ओइगेरा गूगल तौगेरा अदुम थिगतपियो दगी डॉक्टर सिंगी कनो मैम अमसु हजिति रील्स दा करी दा शॉर्ट्स दा मैम अम लाइरे खितंगसु येंगांदा अककनबा डाइट सिदै सेसदा स्टिक तौरगा लैतनबको अदुमा हाइजनिङे अदुगा हेंजनबा अमसु यावरे पेसा पाइबा साबगी डाइट अमा यावरे हाइ अइंगोंदा करम्बा वीडियो सिदा करी यावगिदना सुमाइना उबिरगा अइंगोंदा कमेंट तौरगिनो आइबे अंगप्पा अमसु ओएबको खितंगसु नुंगाइजद्रे अदुगा कइगी ngaiनो अइंगोंदा साननबगी अइंगोंदा अदु सारगा अइंगोंदा करी काना दोइनो कइ तोंगजदोइनो सारगना करम्बा वीडियो से करी यावदना अदु सारे हाइना खनबिरिनो अदुगा साबगी मतमसु लैतेको आई होजिक वीडियो सि नम्मिसि बौत अंगांगे थम्यादबगी आइना सुमाइना लोखलकांदा दुम पाइरगा नमजरिने कनामतसु लैतेको युमसिदा अदुदना अदुमाइना नमजरिने अदुइदुदा आइना नमगिबा आगी से चाबगी वीडियो मते आइना वीडियो ओइना खागा लौगिबने अदो हौबदगिना आइना हेक हौबदगिना हौजिफौ नम्बसु नते तरा अमा करी अमा ओइरंगनिको अदुगा नम्मिबसे ngak sangba matamda namine angangsina khomanaga pai howrakanda ina hobi chaba adugumba ngaktane degi janupi chahi ani ga khara henba chahi ani ga thau mari musure ko mama su leibagi akoigi toddler gi yamna tantrums ka tawba matamne hoji se irang charang na bi matamne mana inaupi gi manakta hek thamni chatringai gi ayuka numidanga ekta
ꯏꯃꯨꯡꯁꯦ ꯗꯣꯟ ꯃꯣꯟ ꯍꯥꯏꯕꯤꯅꯦꯕ ꯃꯥꯅ ꯆꯔꯥꯡꯅꯕ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯂꯥꯡꯕꯁꯤꯗ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩꯅ ꯃꯇꯦꯛ ꯃꯇꯦꯛ ꯈꯔ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯑꯒ ꯅꯝꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯝꯄꯥꯏꯜ ꯇꯧꯔꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗ ꯌꯧꯍꯟꯅꯤꯡꯕ ꯃꯦꯁꯦꯖꯇꯣ ꯚꯣꯏꯁ ꯑꯣꯚꯔꯒ ꯇꯧꯔꯒ ꯍꯥꯏꯗꯤ ꯍꯞꯇꯥ ꯑꯃꯒ ꯆꯪꯈꯩꯀꯣ ꯏꯗꯤꯇꯤꯡꯒ ꯇꯧꯕ ꯃꯇꯝꯗꯨꯗ ꯌꯥꯝ ꯁꯪꯖꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯅꯝꯈꯤꯕꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯩꯅꯣ ꯑꯗꯨ ꯁꯥꯕꯒꯤ ꯑꯗꯨ ꯄꯥꯏꯕ ꯁꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯃꯇꯝꯁꯨ ꯂꯩꯖꯗꯦ ꯁꯥꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯃꯃꯥꯡꯉꯩꯗꯁꯨ ꯁꯥꯔꯛꯇꯦꯀꯣ ꯑꯗꯨꯅ ꯂꯥꯟꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯟꯖꯟꯕꯤꯔꯨꯅꯣꯕꯀꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯀꯩꯅꯣ ꯑꯦꯋꯦꯔꯅꯦꯁꯀꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕꯒꯤ ꯁꯤꯁꯤ ꯌꯥꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯥꯕꯗꯣ ꯌꯥꯏ ꯑꯩ ꯏꯁꯥꯃꯛ ꯆꯥꯕꯒꯤꯅꯤ ꯎꯠꯆꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯨ ꯈꯛꯇꯪꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯇꯤꯟꯒꯨꯝꯕ ꯌꯥꯝꯅ ꯆꯥꯕꯤꯌꯣꯅ ꯍꯥꯏ ꯄ꯭ꯔꯣꯇꯤꯟ ꯌꯥꯝꯅ ꯌꯥꯎꯕꯁꯦ ꯁꯤꯒꯤꯁꯦ ꯏꯁꯥꯗꯩꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯔꯤꯀꯕꯔꯤꯁꯨ ꯌꯥꯝꯅ ꯊꯨꯍꯜꯂꯤ ꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯟꯈꯠꯍꯜꯂꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯥ ꯅꯣꯏꯈꯠꯀꯅꯤ ꯑꯗꯒꯤ ꯗꯥꯏꯠ ꯃꯦꯟꯇꯦꯟ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗꯁꯨ ꯂꯩꯕꯤꯒꯅꯣꯅ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯍꯥꯏꯕꯗꯤ ꯑꯩꯁꯤꯗ ꯆꯍꯤ 2 ꯂꯩꯔ ꯃꯇꯨꯡꯗꯨꯗ ꯐꯤꯗꯤꯡꯒꯤ ꯈꯔ ꯍꯟꯊꯔꯛꯑꯕ ꯃꯇꯝ ꯑꯗꯨꯋꯥꯏꯁꯤꯗꯩꯁꯤꯗ ꯑꯩ ꯏꯁꯥꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯃ ꯁꯦꯝꯒꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯊꯥ 4ꯒꯨꯝꯕ 5ꯒꯨꯝꯕ ꯁꯨꯔꯛꯄꯁꯤꯗꯒꯤꯗꯤ ꯑꯩ ꯑꯦꯛꯁꯔꯁꯥꯏꯁ ꯑꯗꯨꯝ ꯍꯧꯔꯁꯨ ꯌꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯌꯥꯝ ꯆꯤꯜꯂꯤꯕꯅꯤ나 ꯑꯗꯒꯤ ꯏꯁꯥꯗ ꯔꯤꯀꯕꯔꯤꯁꯤꯗ ꯈꯇꯪ ꯐꯣꯀꯁ ꯇꯧꯕꯤꯌꯨꯅ ꯍꯥꯏꯌꯦꯕ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯃꯇꯝꯅꯤꯅ ꯌꯥꯝꯅ ꯅꯧꯕ ꯃꯇꯝꯅꯤꯗꯅꯀꯣ ꯃꯍꯧꯁꯥꯗꯤ ꯃꯌꯥꯝ ꯆꯪꯉꯒ ꯃꯅꯤꯡ ꯀꯨꯝꯕꯤ ꯍꯥꯏꯕꯒꯤ ꯁꯦꯕꯥꯁꯦ ꯃꯌꯥꯝ ꯃꯣꯏ ꯑꯃꯅꯤ ꯇꯧꯗꯅ ꯍꯣꯠꯅꯗꯅ ꯑꯉꯥꯡꯒꯤ ꯇꯧꯕꯤꯗꯅ ꯑꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯒꯤ ꯇꯧꯕꯤꯗꯅ ꯌꯥꯝ ꯇꯧꯋꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯦ ꯃꯤꯁꯨ ꯑꯝꯇ ꯂꯩꯅꯗ꯭ꯔꯦ ꯑꯩꯒꯤꯁꯨ ꯑꯥꯗ ꯃꯤ ꯑꯝꯇ ꯂꯩꯇꯦꯕꯀꯣ ꯏꯅꯦꯝꯕꯣꯛ ꯐꯪꯉꯦ ꯑꯍꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯏꯅꯦꯝꯕꯣꯛꯅꯦ ꯏꯀꯨꯕꯣꯛꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯁꯤꯗꯁꯨ ꯌꯨꯝꯁꯤꯗꯁꯨ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯕꯥꯒ ꯏꯕꯨꯡꯉꯣꯒ ꯃꯁꯥꯗꯣ ꯁꯣꯜꯂꯒ ꯅꯥꯔꯒ ꯂꯩꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯔꯤꯅꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤꯁꯨ ꯃꯥꯒꯤꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤꯅꯤ ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯃꯤꯁꯤꯡꯁꯦ ꯑꯝꯇ ꯂꯩꯅꯗ꯭ꯔꯕꯅꯤꯅ ꯏꯁꯥꯅ ꯉꯝꯅꯅꯕ ꯑꯗꯨꯒꯤ ꯆꯥꯡꯗ ꯉꯥꯛꯇꯅꯤ ꯍꯣꯠꯅꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯈꯟꯕꯁꯦ ꯁꯤ ꯃꯇꯝꯁꯤꯗꯗꯤ ꯌꯥꯝꯅ ꯊꯕꯛ ꯏꯟꯈꯥꯡ ꯑꯔꯨꯝꯕ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕꯗ ꯇꯧꯕꯤꯒꯅꯣꯅ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣꯒꯨꯝꯕꯁꯦ ꯆꯥꯕ ꯊꯛꯄꯗꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯥꯕ ꯌꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯉꯥꯡꯒꯤ ꯐꯤꯗꯤꯡ ꯇꯧꯕꯁꯤꯗꯁꯨ ꯁꯄ꯭ꯂꯥꯏ ꯍꯦꯟꯒꯠꯅꯕ ꯑꯗꯒꯤ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄꯤꯌꯣꯅ ꯍꯥꯏꯔꯤꯁꯦ ꯅꯥꯀꯟꯗ ꯏꯁꯩꯒꯨꯝꯕ ꯊꯥꯕꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯀꯩꯅꯣꯒꯤ ꯄꯣꯁꯄꯥꯔꯇꯝ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤꯁꯤꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯒꯔ ꯇꯧꯍꯟꯗꯕꯁꯦ ꯃꯥꯁꯦ ꯗꯤꯄ꯭ꯔꯦꯁꯤꯡ ꯂꯥꯛꯄ ꯀꯩꯗꯧꯕ ꯃꯇꯝꯁꯦ ꯁꯤꯒꯨꯝꯕꯁꯦ ꯈꯔ ꯊꯨꯒꯥꯏꯅꯕ ꯏꯁꯥꯅꯁꯨ ꯈꯔ ꯍꯣꯠꯅꯖꯕ ꯁꯤꯒꯨꯝꯕ ꯆꯪꯉꯦ ꯑꯩ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕꯁꯦ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯑꯕꯅꯤꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗꯤ ꯁꯦꯀꯦꯟ ꯇꯥꯏꯝꯒꯤꯁꯤꯗꯗꯤ ꯑꯩ ꯏꯁꯥꯅꯁꯨ ꯇꯧꯗꯅꯕꯁꯨ ꯌꯥꯝꯅ ꯍꯣꯠꯅꯩ ꯑꯗꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯐꯤꯗꯤꯡ ꯄꯤꯕ ꯃꯇꯝꯁꯦ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚꯂꯤ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤꯁꯦ ꯍꯟꯊꯍꯜꯂꯤ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯀꯔꯤꯗ ꯃꯇꯝ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯑꯒ ꯃꯤꯅꯤꯠ 5 ꯑꯃ 10 ꯑꯃ ꯃꯄꯥꯟꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯆꯥꯕ ꯈꯣꯠꯄꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯗꯤꯄ꯭ꯔꯦꯁꯟ ꯍꯟꯊꯍꯜꯂꯤ ꯇꯧꯍꯟꯗꯦ ꯑꯗꯨꯒ ꯗꯥꯏꯠ ꯃꯌꯥꯝ ꯑꯐꯕ ꯆꯥꯕꯁꯦ ꯁꯤꯒꯤꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯍꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯃꯊꯛꯁꯤꯗ ꯀꯩꯅꯣꯒꯤ ꯐꯤꯗꯤꯡꯒꯤ ꯃꯤꯜꯛ ꯁꯄ꯭ꯂꯥꯏꯁꯦ ꯍꯦꯟꯒꯠꯅꯕꯁꯦ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯊꯛꯄꯤꯌꯣꯅ ꯍꯥꯏ ꯌꯥꯝꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯍꯥꯏꯗ꯭ꯔꯦꯠ ꯇꯧꯍꯟꯕ ꯑꯗꯨꯒ ꯂꯤꯀ꯭ꯋꯤꯠꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗꯒꯤꯁꯨ ꯑꯃ ꯆꯠꯂꯤꯕꯅꯤꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯍꯜꯂꯒ ꯊꯝꯕꯁꯤꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯍꯟꯕꯗꯣ ꯍꯥꯏꯇꯥꯔꯦ ꯃꯤꯜꯛ ꯁꯄ꯭ꯂꯥꯏꯁꯨ ꯍꯦꯟꯒꯠꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯑꯗꯒꯤ ꯁꯪꯒꯣꯝ ꯑꯅꯧꯕ ꯁꯤꯃꯁꯨ ꯌꯥꯝ ꯊꯛꯄꯤꯌꯣꯅ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯄ꯭ꯔꯣꯇꯤꯟꯒꯤ ꯆꯥꯡꯁꯦ ꯑꯗꯒꯤ ꯐꯥꯏꯕꯔ ꯌꯥꯎꯕ ꯆꯥꯡꯁꯦ ꯁꯤꯒꯨꯝꯕ ꯀꯩꯀꯩꯁꯤꯁꯨ ꯌꯥꯝꯅ ꯆꯥꯕꯤꯌꯣꯅ ꯍꯥꯏ ꯑꯗꯒꯤ ꯒꯨꯗ ꯐꯦꯠ ꯌꯥꯝꯅ ꯆꯥꯎꯅ ꯍꯥꯏ ꯀꯩꯅꯣꯒꯨꯝꯕꯁꯦ ꯑꯦꯚꯣꯀꯥꯗꯣꯒ ꯑꯗꯒꯤ ꯑꯜꯃꯟꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯦꯁ꯭ꯌꯨꯁꯨ ꯌꯥꯝꯅ ꯆꯥꯎ ꯍꯥꯏꯗꯤ ꯀꯦꯁ꯭ꯌꯨꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯆꯥꯅꯤꯡꯗꯕꯒꯤ ꯑꯩ ꯀꯩꯁꯨ ꯆꯥꯗꯦꯕꯀꯣ ꯑꯗꯣ ꯌꯥꯔꯤꯈꯩꯈꯔ ꯑꯗꯨꯃꯥꯏꯅ ꯆꯥꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯤꯗꯥꯛ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯗ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯆꯥꯁꯟꯅꯕꯁꯦ ꯌꯥꯝꯅ ꯍꯣꯠꯅꯩꯌꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯇꯧꯋꯦ ꯑꯗꯣ ꯐꯤꯗꯤꯡ ꯇꯧꯔꯒꯗꯤ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯇꯧꯔꯒꯗꯤ ꯏꯁꯥꯁꯦ ꯅꯣꯏꯈꯠꯍꯟꯗꯦ ꯍꯥꯏ ꯑꯗꯨꯒꯤꯁꯨ ꯃꯥꯜꯂꯦ ꯑꯩꯁꯦ ꯏꯁꯥꯁꯦ ꯑꯗꯨꯝ ꯄꯥꯊꯔꯒ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯃꯇꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯈꯪꯍꯟꯖꯅꯤꯡꯗꯅ ꯍꯥꯏꯗꯤ ꯅꯧꯅ ꯑꯉꯥꯡ ꯎꯅꯒꯗꯧꯕ ꯂꯩꯕ ꯑꯗꯒꯤ ꯑꯉꯥꯡ ꯎꯅꯗ ꯉꯥꯏꯔꯤꯕ ꯁꯤꯒꯨꯝꯕꯗ ꯀꯩꯀꯩ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯤꯡꯗꯅꯁꯨ ꯑꯅꯝꯕ ꯁꯦꯝꯖꯔꯛꯄ ꯚꯤꯗꯤꯑꯣꯅꯤꯀꯣ
next video da amuk thainarase ngasigi sese loisalage. Bye bye.